District Kharagi Wanhauriba District Hospital Sing Lehenna ba Sarkar na hotnari haina Health Minister L. Jayanta Kumar na phongdokre. Manipur ki territorial integrity ngaksi hairabadi Indian Constitution ki Article 3 semdokpa mathau tai haina Nauria Pakhang lakpa kendra gi hanagi MLA RK Anand na phongdokre. Amadi Kangpokpida sakhang dabasingna oil tanker anida nongmai kapsilakre. Kurumjari miyang tabiri pa pumnamakpu taram noksari haujing mapungay pa pausing. District Kharagi Wanhauriba District Hospital Sing Lehenna ba Sarkar na hotnari masida marilena ba Department ki thaupuba sing puksel sengba mathau tai haina Health and Family Welfare Minister L. Jayanta Kumar na phongdokre. Indian Medical Association IMA gi lamphel da laiba hol da pangthokiba Health and Family Welfare amadi Ayush ki Minister L. Jayanta Kumar amadi Parliamentary Secretary S. Subhasandra Anibu okpagi thoram amada wafamasi Minister na phongdokibani. Health Services Manipur Ayush Department amadi State Health Mission ahum na khusamnaduna pangthokiba thoram aduda Health Director Dr. K. Lokendro amadi thabaktagi potharaba Department ki staff kaya su saruk yakhe. Health Services ki maikaidagi State Illness Assistance Funda Hepatitis C na naraba miyoi singbusu konsinbiba population ki matung ina Primary Health Sub Center Community Health Center nauna lingkhatpiba mathau tare masida natana handakta nauna hapjin kiba district singi infrastructure hangathanbasu mathau tare haina Minister gi pukning singsinki. Parliamentary Secretary S. Subhasandra na Sarkar asi aphaba amadi achumbagi damak lepkani aphaba wakhalol puthokpiduna tungi mirolgi damak masang thokpa thabak kharadi tausi haikhe. Health Minister L. Jayanta Kumar na makha taraduna Manipur State Illness Funda matangmi matung ina konsinba yaba anabasing konsinbada akaiba karisu leite Manipur Medical Council gi complex samgat anaba hotnari Sarkar asigi achauba manglan amasu oiriba flying doctor thambagi matangda Manipur gi governor ka tattana unaduna thabakta onthoknana ba hotnari Manipur ki District Kharagi Wanhauriba District Hospital sing thamnana ba Sarkar asina kanna hotnari Sarkar na miyam gi damak aphaba thabak kaya paikhatlabasu department ki thaupuba singna thabakta pukning changdrabadi madu aremba tagani haikhe. Here are some innovative ideas for the Kotanabat, for example, mental health. I think then Kershani or Makani. तो हम भी यूनिट बच्चा हम मम्मी डॉक्टर की वो यूनिट थेरेपी तो है कतरा तो हे बच्चा वो बड़े मोम बड़े तो वो बाहर ले आना बाहर की कैंसर हॉस्पिटल में देखने की कंट्री अभी की डेलिकेट इक्विपमेंट बड़े लोग बहुत सारे में हमारा नाम से लोग ना मकसद सरकार अच्छा वो कंधाम नहीं है NSCN IM amadi Bharat Sarkar ka taunariba framework agreement asi Indian Constitution ge Article 3 gi makhada oibana masigi manungda yauriba tongan tongan ba provision singna state ama semba natraga state ki boundary semdokpa yabana Manipur gi territorial integrity ngakse harabadi Constitution ge Article 3 hana semdokpa mathau tai haina Nauria Pakhang lakpa kendra gi hana gi MLA RK Anand na phongdokre. NSCN IM na framework agreement ki matangda pauche sing da phongdorak liba wafam sing asi yenglagadi agreement asigi thabak mapungfana loisindringaida Manipur gi miyam na punna thengna ba sangi loinana party ki khenaba laitana Manipur gi assembly na Manipur gi territorial integrity ki damak athubada warep amalaw basungani haikhe. Lady but demand to recording say Article 3 say invoked to Hopania. The Constitution Article 3 say Masim across the state Sembiaba, Utopiaba, Tuibiaba, state Simi Masim Silotoga, and over state Sembiaba, South Colombia, Pixum Bia, Mams in the way to be with it. I say Article 3 say we same amount of Semdokomata, frankly, Manipuri unity, integrity when a farmer say when a protector Sahab the Article 3 say a Pui to Ibia, I have a scheme of the minimum of the Ngasi ayupong mga minit ni fu mangaram taba matamda Dimapur dagi thorakpa thau tanker singda nongmai kapsilakre CRPF ki sama mapan suba battalion gi a company na Dimapur dagi escort tawduna oil tanker amasung FCI gi gari sing puthorakhibani convoy aduna kangpokpi yaurakpada sakhangdaba sing aduna nongmai kapsilakpadagi diesel puba tanker ama amasung petrol puba tanker amada pankhi diesel gi tanker aduda maru ani amasung petrol tanker aduda nongmai maru ahum pankhi adubu mi di asok apan yahodre
Petrol puba tanker adudi khudaki oina mensilaga Imphal yorakre diesel tanker adudi Kangpokpi police station da leiri Kangpokpi police na thodok asiga mari lena na thigatpa haukre mafam aduda police commando na pak sanati bohumbagi thabak nimidang pung taruk phaba chathaki mifam mipundi yaukhide Manipur lariba cooperative society khudingmak takhot hanaba honaragani haina social welfare amasung cooperation minister nemcha kipgen na phongdokre NCUI New Delhi ki mateng loinana Manipur state cooperative unit na sinduna jem holda pangthokiba Manipur da cooperative na sustainable oiba development amale hanabagi matang da pangthokiba state level seminar da wafamasi phongdokibani thorom aduda ICM chairman L Tompisak ICM ki director Dr N Ranjana Susaru yakhe Minister Nemcha Kipgenna Makhatana Hauzik Manipur gi sothaduna lairiba sinmi sing cooperative ki mateng dagi chakhot hanaba honagani lagliba me manga da pangthoka dauriba Siroi Lily festival da Manipur gi pothok sing mapalam dagi lagliba miyoi singda masak taknanaba gi tanja amasu lohorasi haikhe Cooperative is a platform for those people who want to live together with those people who have the same way of life, having the same profession under prevailing circumstances of society, endeavoring to uplift their socio-economic condition in such a way, but to elevate the socio-economic condition of the member, thereby reactivating the society. Mitop miyan sa amanda Advocate General ohanaba warep lauba amadi Judicial Officer laubada miram macha saruk yahanba yabagi mayok tangasi High Court Bar Association Manipur na siduna legal practitioner sing mathau thadokuna wakat mifam chathakre Manipur High Court ki gate ta chathakiba wakat mifam aduda Manipur gi masak naiba advocate kayasu saruk yakhi High Court Bar Association Manipur ki President Advocate KS Binoy Kumar na miram macha amada Manipur ki Advocate General hablakpa asi chahi yangkhairong gi manung da handaki asina ahanbani Manipur da Advocate General oiba yaraba matik saraba miyoi kaya leire karigidamak mahakko hablak libano haiba samam naba fawi masigi mathakta hauzik launana ba hotnariba Judicial Officer pham asigi damak Manipur gi mapanda leba mitop sing saruk yahanba haiba sisu wahang kaya hangningai ni Manipur da thokpa thokdok athok amadi case sing lamdam asigi lon khangdaba miyoi na karamna nakal animak taraga wayan chathaga dauribano asigumba thawong asi yaningdabadagi ngasi wakat mifamasi chathabani Chief Minister da su memorandum ama pisilagani haikhi masi puna Mexico hol si haragadi akoi yuwata biyo akoi honorable Chief Minister da memorandum piba aina decision laure aduga yaragadi sigi khongthang si handok piyu oi sigi first step ne kointaw Young Women Health Organization ye taruk suba mapok common thoram kongpan sanam lekai de pangthokre thoram aduda Parliamentary Secretary L Susildro Organization asigi President TS Santi Child Development ki Project Officer KSS Subadani Susaruk yakhe TS Santina nupi angang sing aran melambi da chatana ba hotna badam yam na mateng pangbiyu haikhe Isam gi President and Rajendra na angang singbo aphaba maikaida punana ba hotna bada mama mapa singi achoba thodang lei angang singyum dagi hek thokhibaga mama mapa singna angang dugi khongthang munna yangsidma changi haikhe mapa sing su ko ma thi lo ma ko society de lei mama sing su hei sa na ha ko bi ko bai ko mo ha bi wa kala ma aduna ri na sai ko ma ta na pa ne imung chida hai thau su gi wa kal je ko mang pa ai no rai si ma su da ya de si ma san da ya de si ma ta da ya de hai ba lai ta de asin ma na ko ga de sai ya ko mo se lai ho ba Parliamentary Secretary L Susildro na niyom sumdaba restaurant kaya lehenda batai masina inkhalak liba naha kaya gi punsi kanbangam gani pumnamak asi pangthok na bahot na bada collective responsibility lay batai haikhi mahak na makha taraduna hauki ba sahi tara manga da mosilam laba kaya adu sengdok pada matam khara sangkhi gani adum oinamak Food Security Act ki makha da phangpham thok taba miyoi kaya yauri besing asi lokthok tuna phangpham thokpa singda sing suna pinana ba mahak ki kendra da thabak lokhat ba haure haikhi hoji boda apne bazar ubira mani seng da yon tha me hero di seng loi ngam de asmai da undan chei da ala muslim me am di muslim ba he di karate ko na ba am da senra tum da da maming le ba adu muske na mo na me ba matam ma adu hoji ti am ne na phara bane adu badu me am du sen to mo da matam khara changane adu me am kunna koi khangmi na ka da sum balambi amot pa sengtokpa adagi corruption gi kano me am sengtokpa jama teng pamir ka da apaba kunaya ma
afaba lamdam amu oiraknaba honaba matamda miyamna mateng pangbiyu. Mapithel Dam Affected Village Organization JAC Mapithel Dam Downstream Affected Peoples Amasung Center for Research and Advocacy Manipurna Punna Sinduna Mapithel Dam Amasung Masigi Commission Taunana Batharangi Matangda Media Consultation Thauram Ama Manipur Press Club Ta Pangthokre Mifamaduda JAC Mapithel gi President Wai Thoiba Hairok Lomi Kanbalup ki Laistram Mandir Mapithel Dam Affected Village Organization gi Chairman Dominic Kasyung Amasung Amuko gi President PS Devansu Saruk Yakhe Dam gi mathak mak amasung makhada leiriba miyoi singi demand pidringaida commission tawhandaba akhang ai team amana dam sigi asoi ngam thok loidabagi matangda yangsilhanba miyam gi ayaba yaudana Manipur government na dam asibu commission tawnaba hotnabada soalaba singna amatta oina thengnamina ba haina warep lokhe Manipur gi achumba history ama thamauna na ba ekhoi punna hotnamina si haina art and culture gi director Dr. K Susila nangasi World Heritage Day thoram da phongdokre Manipur Sarkar gi Art and Culture Department ki Manipur State Archaeology Department sinduna World Heritage Day thoram Kangla Hall da pangthokre thoram da Art and Culture gi Commissioner S Dilip Singh Retired Superintendent of Archaeology Dr. O Kumar Susaruk Yakhe Thoramduda wangang laduna S Dilip na Manipur gi oina sakhanglaba cultural heritage yangkai mapal leiriba asigi manungda atai atopa kharasu leiriba sisu khangdokna ba hotnaragani asigumba mamal yamlaba posak asi malem sinba thungna khangnana ba hotna ba mathau tai haikhe Cultural Heritage and Sustainable Tourism Haibasida Pangthokhiba Thoram Aduda Dr. K Susilana Manipur gi achumba history ama thamauna ba ekhoi punna honamina hosi ekhoi gi lejari ba history asi nongda lairen pakhang mana pan ba 33 AD jahi cha asidagi lauba hauri adubu hairi ba 33 AD asigi mamangda lamdam asida ningthau taragi mathakta pan khi haibage wari laire Maram aduna tungi mirol na khanghauna ba achumba history ama thamauna na ba punna khangminna bagi mathau tare haikhe excavation se koi thar bangkok ba aduna archaeology ma kangla manung da laiga kangla khang ngak selaga laiba sinadi tai koi history se support bang mangani hai ba jo ha na thajaba mamjade Thoramduga mari lenana mahiroi singi oiba spot painting competition pangthokhibagi makok mathang taraba singda mana mathumsu yanthokhi Lamlai Maikaida Maoist Communist Party Manipur gi mayokta thabak tawba miyoi ani zayol amagi manungda miyamda lale haijagadabani haina lup asina kanba wafam thamle Standing Committee gi Coordinator Kayong Han Mangangi Cherol amana Lamlai Mamang Lekai dagi miyoi ama amasung zalaw dagi naha amana lup asigi mayokta leptana akan aring singbagi thabak jathare haiba lup asina thigatpada khangba ngamle lup asigi aron athup singa si phawba Lamlai gi miyamna hakthengnana khangba leitre Maikai asida khungang khuding lup ki lanmi sing leiduna Laikai khuding makta laikai luptin sing hangle phiba masida lup ki aron athup manganaba hanarakpa khuding mak thinghoba mathau tarakle lup asi atopa mafam singda pakthok chawthorakna ba hanarakpada miyoi sing asina yekna baga lautuna duna apanba oire makhoi asi khaktana tana atopa miyoi mari manga amasu lairi adubo lup asina makhoina tawriba thabak thoram sing chapchana yangsun khigani haire hauzik pawge marak thana break amatang laujari World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Established in 1935 in India, the British Institute is accredited by DOEACC for computer courses in O and A levels and other package and certificate courses. Conversational English courses with BBC audio video aids. Anything you can do, the British Institutes can do better. Pain Relief Ointment Khwang naba, ok sikpa, tang sikpa, phu naba na singbada sinaba yarba, lipsak group na puthok saba, Oza. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water.
ब्रेक तुंगदा तरामना ऑक्सरी पंखाताबा पाउदा फूड सिक्योरिटी एक्ट चना खिबेदगी नाउरिया पाखंग लाकपा केंद्रदा मियाम गिसेंग था मरी खक येलमलगा अरेंबा था सिंगना ममांगी एमएलए ना लौथोखरे हाइना हौजे हौजे केंद्र असिगी एमएलए ओरिबा एस सुभाषचंद्रना मराल सिरिबो वफमसी महाका करिगुंबा हिरम अमतदा मरी लेनेदे हाइना हानगी एमएलए आरके अनन फोंदोखरे ngasi mahaki mayumda paumisinga unaba amada mahakna makha taraduna food security act sanaba hokibedagi nauriya pakhang lakpa kendra gi oina miyoi lising taret chahum kunmathoi gi priority list semduna card sing sembinaba department ta thagat khi adubo department na miyoi lising mari chama humpu taret khak ayaba pirakhibani masisu mahakna khanbanate lamdam dugi pradhan jilla parishad members sing amadi members sing na verification tawraga department ta thagat khiba ngaktani masida mahaki orba role laite seng singthokre haribesing asi hojik lairiba contractor amadi department ka tana biu mahakna MLA oringai matamda kendra asida PDS ki oina ayamba mafam singda phibam sokna leiramkhi lising ani mapan amadi lising ani tarada PDS ki oiriba phibam sing asi streamline tawduna asengba asumba miyoi singda card phanganba horakhibani haiki maram isa chadna ki khangwat na maram oraga pangai da haijilaga koi board me binagi badi na haida da si from sound dona raga koi pohang ang se to now to bigano estimation da koi yang lana defamatory we ya wa phum la ko ma do kari koi na legally kai do ya wa phum se la no bi ai खोंजोमदा मणिपुर की निंगतम लान सोंगनाखिबदा लैखिद्रबा मेजर जनरल पौना प्रजावासीगे अरोइबा मथौ मंगम पांथोखिबा नुमित अप्रैल तांग 16 लिलोंग अराप्ते सिंगैदा लै सुकटपगी थौरम अमा पांथोकनी हाइरे लमजिंग मैरा खुदुंग इनबलुप की प्रेसिडेंट टीएस दाराना पौमी सिंगदा पौना प्रजावासीगे अरोइबा मथौ मंगम पांथोखिबा मफम असि मणिपुर सरकार ना आर्कियोलॉजिकल साइट नत्रगा हिस्टोरिकल साइट ओइना सखंग बियो सरकार ना मफम असिदा मॉन्यूमेंट अमा थंबंग अमद्रबसु हाइरिबा संस्थान असिना मियाम गलोनेना मॉन्यूमेंट अमा साजगे हाइखे नुमित असिगा मरी लेनना अप्रैल की तांग कुदा सीजा हॉस्पिटल गा खुसम नरगा लेम नमित लायंग बगी थौरम अमसु लिलोंग अराप्तिदा पांथोकनी हाइखे लमहांग तुमहांग दा नारक मुंगसोंग दा हुंदोक पिरबा दुगुम लबा थौबगी मौफमसे अनौबा सिगी मणिपुर की लेंगा गसिना सुंसोय सोयदना अनौबा यावन अमगा लोइना यामना रिगार्ड तौबा मोंगदा कोई फ्रीडम फाइटर असिबो मागी मोंफम असिबो कोई हिस्टोरिकल मॉन्यूमेंट ओइना दो आर्ट एंड कल्चर डिपार्टमेंट की मखादा आर्कियोलॉजिकल साइट ओइना थंबीगनी हाइबगी असेट पर थाजब थमजै A festival of folk music and dance servicida nimit kuntrani supna satarakhiba workshop cum production program ngasi losinkhre sandang semba maringi ngasi nauna hangdokpa cultural complex saitak ta pangthokiba loisinbagi thoram aduda IFCD ki parliamentary secretary L Rameswar Khenjong langi director Dr S Thanilaima SSAC ki finance committee ke chairman Dominic na maru oiba miyoi sing oina saruk yakhe Parliamentary Secretary L Rameswar na sarkar na paikhatliba scheme khudingmak sandang senba maringi miyoi singda mapung phana phangalagani lambi thong mai ising ningthina phangana bathabaksu paikhatlagani haikhe Taiwan Pride lo ya balai ani kaseng koming sabai jile sigu mayam jelom na kan dam tangdi sanang semaje tangdi bagi maring jati kunyan tai maksida kaiden sakapa kasiti ma ya de kunamu angel State Disaster Response Force nata nithoi suba battalion National Disaster Response Force ka khusam nadunang asi khuyathong da laiba Rising Knowledge Club ki sanglenda khanghaudana thokpa mahausa gi chaitheng dagi nga thoknaba amasung awaba taraba miyoi kanbagi matangda training program pangthokre Rising Knowledge Club Thangmaiban Youth Organization ki mateng aloinena sinkhiba thoram aduda expert singna natural calamity thokpa matamda miyamna matau karamna masa soktana ba jaksel thorang lokhatkadage amadi awaba taraba sing kannaba thabak pakhatkadage haibagi matangda expert singna training pikhe National Disaster Response Force ki Inspector Vivek Kumar na training asigi matangda wafam kaya phongdorakle ASBY की मखादा सेल्फ हेल्प ग्रुप सेंबगा मरी लेना अवेयरनेस अमसुंग मोबिलाइजेशन कैंप मंगासी फुमलौ कम्युनिटी हॉल दा पांथोखरे सिटीजन्स वेलफेयर एसोसिएशन हंगांग नसिंदुना पांथोखिबा थौरमदुदा RDNPR की पार्लियामेंट्री सेक्रेटरी हाइखाम दिंगो सिंह मयंग इम्फाल की जेपी कोंथौजम सुनीता देवी फुमलौ जीपी प्रधान आई रंजन हैंडलूम प्रोडक्शन ऑफिसर एस अग्निबला लोइनना रिसोर्स पर्सन सिंह न सरुक याखे Saruk yakiba Parliamentary Secretary S Dingona laibak ama amasung khunai ama chawkhatpada nupi singi thodang yamna chawi makhoi gi senate lon phagat halaba matamda chawkhatpa purak pangamgani khongthang asida sarkar gi maikai degi angamba mateng pigani haikhe
Citizens Welfare Association की Secretary Mutum Babitana AHBY scheme की मखादा खुदाई बेसहुम हेनबना Self Help Group सेमदुना सही मंगागी ओबा work plan पुथोकपनी work plan असिदा कौनाना साबा पोलम सिंह पुथोकतुना मखोगी सेनमिटलोन फगरहनगनी स्कीम असगी मखादा मसागी सही तरा निपानदगिना यांखै मापल फावबदा लेबेसिंगना मेंबर ओइबगी खुदोंजाबा लई हाइखे Indian Farmer Fertilizer Cooperative Limited की Golden Jubilee ngasi Hotel Imphal की Sangai Hall da pangthokre thauramduda Cooperative asigi Managing Director Dr. US Aswati na haudoki Golden Jubilee Celebration asigi Coordinator Zina Posangbam su saruk yakiba thauram aduda Manipur की Farmer amadi Cooperative Society की mioi sing saruk yakhi Thauram asigi matangda Coordinator Zina Posangbamna Laibak asigi mafam kayada Cooperative asigi Golden Jubilee pangthoknabago Manipur dasu Farmer amadi Cooperative ki thak hengadanaba celebration asi pangthokpani amadi interaction tawduna farmer singi kanaba lawbagi thauram ni haikhe मसीगी अखोगी प्रोडक्शन से होजिते मखल कया आगे अनोबा टेक्नोलॉजी अनोबा हार कया बायो फर्टिलाइजर्स अखोई मांगदे लेदो मैम से पुथो इशिनी फोना पुथो ए हाइडी सिक्सदा अखोगी तिंजन काइजन दना अखोगी प्रोडक्शन मैम मा पुथो अगांदा अखोई से यामने हेन नुंगाइबा यामने हेन फबा लेबा अमसु ओइबा ngam हाबगी जेना थाजजबदा मसीदा अखोई गोल्डन जुबली सेलिब्रेशन तौजबनी Kanglaipak Students Association Jiribam District Council amadi Jiribam Women Association of Kanglaipak ani na khusamnaduna Ziri Treaty 1833 haibasidang asi Jiribam Town Hall da thoram ama pangthokre thoram aduda Jiribam gi chairperson Elangbam Asalata Devi Committee on Culture Peace and Integrity Assam gi chairman Kamlakant Singh Principal Ziri College Dr. Songtham Vijaya Devi UCM की प्रेसिडेंट एलंगबम जॉनसन जिमवाक की प्रेसिडेंट थांगजम जिनी देवी KSA जिरीबाम डिस्ट्रिक्ट काउंसिल की प्रेसिडेंट बॉन्सन जिरीबाम दलेबा सिविल सोसाइटी ऑर्गेनाइजेशन अमदी तोंगान तोंगान बा स्कूल सिंगी माहिरोई सिंह कया सुसरुक याखे थरम अदुदा रिटायर्ड लेक्चरर जिरीबाम कॉलेज डॉक्टर कमल सिंह अमदी एल जामिनी कांत सिंह ना रिसोर्स पर्सन ओइना वांगांखे Imphal East District Police na mayai kaba nisa singi mayok ta sangsilakpa khongjang ama oina district asigi SP gi mijeng makhada SDPO Porompat mayang mamroni gi lising makhada akaknaba pau ama phangbadege Palace Compound gi jaga dagi ngasi ayuk chawrakna pungtara mathoi makhairom taba matamda SP capsule puduna lakpa mioi ama phare pharaba mioi adudi Suresh Kumar Apokpa Gupteshwar Bihar dagini hauji kakhulong da barada leibani Mangonda ki lupa lak ama henbagi SP capsule phagatle Suresh Hariba mioi asina Delhi gi Lal Kila dalaiba pharmacy amadegi SP capsule sing adu purakpani hairi mahakna khatrigaw dalaiba mioi amada sinanaba purakpani mahak mamangdasu anirak ahumlak hanna puthok pusin tawba laikhre hairi makhatana wahang pohang zathanabagi damak case ama lakhatuna Porompat police station da sinakre Amarjit misigi matang da ngasi ngangkhalawai mayai lekai da mifam pangthoktuna warip kaya laukhre warip singi manungda misi asigi matang da sarkar na lokhat liba khongthang yaning da phongdok pagaloinana matam kakta ban chathaba postmortem report ta miyam na singnari besigi onatain ba phol lak labadi amohana postmortem chatha hanba misi asiga mari lenana SP ge rank talai ba police officer amana thigat kadabani misi asigi matang da prime minister president amadi manipur governor da memorandum pisin ba haiba warip lauki Hauzik Pawe Marak Thana break amatang galawzari. Hakchangi labor sorakpadagi producing attaba hakchang choktarba tumba chaba yaraktaba khong hama nungayaktaba singidamak amatta naiba upaidi Jolib Sire amasu Jolib capsule return in scenario. Uranius Tutorial Center, Kaisampat, Lemazam Laikai, Tidim Road, Imphal. Admission opens for foundation course for class 12 and 11 science, both CBSE and COSEM. Subjects offered physics, chemistry, mathematics and biology. Class starts from 24th April 2017. Class timing 4:30 p.m. to 7:30 p.m. Please contact 811-9954-654. Combined tutorials for CBSE admission open. Class 9, 10, 11 and 12 CBSE 6-month regular foundation course. Class starting from 6 April. Class 11 CBSE 3 months foundation course. Class starting from 10 April. Location course for Navodaya, Sainik and Outsiders. Class 9, 10, 12. For details contact Combined Tutorial Office, Sagolban, Moyang Lerak Machin, Bus Parking Imphal. Advanced Coaching Institute, Nagamapal, Lamabam Laikai near Reams Road. Admission opens for Class 12 Arts Science course and 30
13-27 April 2nd batch. Class 12 Arts Science CBSE 13-27 April 1st batch. The largest trusted and premier coaching institute Imphal in both science and arts. Special vacation course for Navodaya Scenic. Facilities available are separate hostels for both boys and girls. Van service, library facility. Moredam to pubiyo diate. Romdugini neina talisi. Imot modada. Ilora Hotel. Moreda lagedudi 3-star category. Reasonable oiba mamalda. Hongna. Wonderful bedrooms, world-class washrooms, international standard restaurant, attractive location. Mai ising awat pam talaitaba. Hello, Elora Hotel Moreni. Takpiyo. Hello Doctor. ISTV na sagol sen khuding in numidang wairam pung taruk taba matam na sandok chaba live phone in program. Lakliba tangkun sagol sen numita Dr. Napakanta Sharma gynecologist asina guest doctor ko bigani. Topic na angang mirolingay da thokpa yaba kudong thiba sing amasung ngakthok na ba pambay sing haiba sini. Adom na call tawbirakada ba ikoi gi phone number 2442336. Amuka na taram noksari makhataba pauda Kumbi Kendra gi mafam kayada sanamadi ok layong khangda balaina nanaduna lairiba mafam singdangasi Kumbi Kendra gi MLA na tera khong veterinary office ki kangbu singa chatuna yang sinkre khongsat aduda veterinary department ki maikai digi sanamadi ok kaya hida kapthoki Dr. Kulasandra layong asi chapchana masak khangba ngamle masidagi ngakthokna bagi damak tangkak ani thokna makhata na hida kapthoki gani haike tera khong Veterinary Hospital Silanga London Sigi Anayak San BQ Adorana FMD vaccine Hujik Park Sanakap Tana Hujik Chatari Adamakata Chatakini. Ministry of Housing and Urban Poverty Elevation, Government of India Housing and Urban Development Corporation amadi National Housing Bank na sinduna Guwahati da Middle Income Group ki matang da Credit Link Subsidy Scheme gi workshop ama pangthokre workshop aduda Housing and Urban Poverty Elevation gi Minister Housing and Finance Ben Kaya Naidu Hutko gi Chairman and Managing Director Dr. M. Ravikanta North Eastern Riba Nationalized Bank amadi Financial Institute singi miyoi sing amadi Panthoibi Housing Finance Company Limited ki Chairman ka Managing Director T.S. Hemosu Saruk Yakhe. A special report on Pradhan Mantri Awas Yojana Credit Link Subsidy Scheme Kauba Panthoibi Housing Finance Company Limited na publish tauba booklet amasu Minister Venkaiah Naidu na T.S. Hemogaloina na release tauke. Panthoibi Housing Finance Company Limited na paikhatliba thabak pu Venkaiah Naidu na thagat pa phongdoke. Sahi amada lupa lakh tara nipal gi income laiba yum singda CLSS gi lol sing phangan na ba National Housing Bank ka Panthoibi Housing Finance Company Limited ka MOU amasu sign taunakhe. Fire Service Station Moirang Siduna Moirangi Diligent Public School da Bharat Pumbada nimitare ni supna palan tauriba Fire Service Day and Week ki thoram pangthokre thoram adugaloina na pangthokeba awareness program amada Fire Service Station Moirangi second OC laingamna maihau langpok thoktana ba yumda amot akai petrol gas mafam chana thambiyu haike Yungya koibada koi satra satri singna mai sakpa yaba pot plastic kumba saru kumba Hata haudi paisindana thambiroi dabani aduna aikoi gi yumda sijinabna bani haiduna mai hogon ba petrol na chingba ka hena tamoi dabani masina selchidrigi sani ga nipu ga taro dasmik sani ga yankai mari yong ne sarabadi matanda da mai hobunga mi aduna koi sijinana bani haiduna petrol na chingba ka hena tamoi dabani Life Insurance Corporation of India Churachandpur branch ki makhada lising ani tara taruk tara teret ki hanro ina tabul maning Anganwadi Center asi Bima School ni haina lauthokre angang humbudra rom laiba Anganwadi Center asida LIC gi maikai degi lupa lising teret chamanga gi mamal oigada ba Anganwadi Center asida sizinagada ba polam sing khusinaki thorom aduda Churachandpur LIC gi branch manager L Lavungna angang singda insurance ki gyan losing pibetanatana insurance ki kanabasu phangalagani haike Apun Banupilo Bisnupur District ki chahi ahom gi thaupunana bagi damak Laurembam Pramod Devi bu President General Secretary da Mongjam Anita Devi Khankre Lup asigi Vice President ahom Joint Secretary ahom yauna tongan ba thaupunana ba mioi kaya Khankre Churachandpur Police Station gi manung sanba waifarok tobung maya dalai ba Kaparang Village da police na drive chathabada yu yauna yu sungbada sizinna ba potlam kaya phagatle hairi
Headquarters IGR South ki meeting makhada kuntaruk suba sector gi taranipal suba Assam Rifles na Chandel gi orphanage home da lem na layeng bagi camp ama pangthokre thoram aduda angang humputra amasung home gi mioi taruk layeng baga loina na hidak langthak singsu lem na pikhi hauzik sana bagi pau amuk phangbigani ngasigi sanabagi pauda BSO Khongjom Texam na Sinduna Khongjom Texam da Zathariba ahum suba state level 7 aside football tournament ki ngasi sanakiba ahanba match ta Phailo Texam amadi Hisu Thawbal goal ani sanaduna draw zakhre ani suba match ki sanakiba da 7 star Hairok na KUFC Kaksingbu goal ani sinoda maithibe pikhi hayeng ahanba match ta FC Lamjau amadi YPO Soraga sanagani ani suba match ta Sasi Ripper konung mamang amadi AIFF Irengbamga sanagani Haryana ge Rohtak ta Zathariba Taret Suba Hockey India Senior National Championship ta Manipur Senior Women Hockey Team na Hockey Bihar bu Panjal ani ama amadi Hockey Andhra Pradesh bu Panjal mari sinoda maithibe piduna second quarter final changkhre second quarter final da Hockey Andhra Pradesh ka sanagani Sahi sigi haukiba February tang kunmari da pangthokiba Hockey India Executive Board ki niphunithoi suba mifamna Manipur Hockey ki President Olympian ke SIS Thoibabu Hockey India Selection Committee ki member oina khankhre Kuntaret suba All Manipur Shooting Competition Kumalampak Shooting Range da lagiba me kunmathoi kunipan phawba pangthok lagani saruk yaningba shooter singna me tara phawba gi manungda ayukpung taret tagi mapan phawbada akupa marol Kumalampak Shooting Range dagi khanglaba yagani haina Manipur Rifles Association na thadorakpa cherola mana khangalakle Manipur Veteran Football Association Mapal Kangjebungna Sinduna Thasigi Tangkundagi Team Tarana Saruk Yaduna Taramapan Suba Challenge Ka Veteran Football Tournament Eastern Sporting Union Ground da IMC gi Mayor S Sunil Amadi Manipur Veteran Football Association gi President Oraz Biharina Thoramapu oina hawdok lagani ahoba numita Chajing Football Club Amadi FBWA Mapal Kangjebunga sanagani Sahi asigi June ahum amadi mari da Balwadi Pune Maharashtra da pangthokadoriba S Group Junior National Triathlon Aquathlon Championship da saruk yagadaba Manipur team gi nupa masa amadi nupi maza sanaroi tarahum dei khankhre AY Deben amadi CS Rani na team manager amadi coach oigani me thagi tang kunipan da Manipur team Maharashtra gi damak Imphal thadok lagani haire Lakadoriba Indian Women League ta saruk yaningba nupi footballer singna April ko taruk phawbagi manungda amphadagi akupa marol khanglaba yagani haire hauzik makhata ba sanabagi pau boyaning thaujamdagi amuk phangbigani Ahanba Paradise Union Pungdongbam Pupu Kapki ngasi sanakiba matcha Mangal Football Academy khabam amadi BSC Indian Army khabam mai pakre Pupu Pungdongbam na sinduna Lamlai High School Playground Pungdongbam da thasigi tang mapal dagi team kunma thoina group mari thokna khaidotuna chathariba Ahanba Paradise Union Pungdongbam Pupu Cup Imphal East District Under 17 9 Asset Football Tournament ki ngasi sanakiba Ahanba matcha Mangal Football Academy khabam na second MR Football Club pu goal taruk amada Maitiba PK Mangal Football Academy Khabamgi Mai Papagi goal singadu TS Lenin na match ki tara matui subamadi yakai manga suba minute goal ani KS Hana Masana match ki tara Nepal subamadi kontra mari suba minute goal ani sanki atopa goal ani aduna Y Indranath amadi Ben Johnson na match ki tara mapal subamadi kun manga suba minute chanduna match asi mai pakibani match asi da maiti kiba second MR Football Club ki amatangarba goal adu Nabin na match ki kun mapal suba minute sanki match asi da second MR Football Club ki sanaroi Rohit amadi Maisilungda match conduct tokiba official singna unsporting behavior gidamak yellow card utke tournament asigi ani suba match ki sanakibada BSC Indian Army khabamna GSC yumnam khunobu goal ani sinoda maitiba pikre BSC Indian Army khabamgi maipapugi goal ani du Rohen amadi Saitajitna match ki taruk suba amadi niputare suba minita sankhibani match asida su GSC yumnam khunogi sanaroi kiran amadi nongpong bada match conduct tokiba official singna unsporting behavior gidamak yellow card utke Sathariba tournament asigi haying nungtil pung ama makai tabada ahanba match oina KASC Komidok amadi CYFC Singkhuga sanagani ani suba match nungtil pung aniga minute nifu manga chatpada ARC Haiku Makhong amadi YSMC Tangkhamga sanagani
थागचरी बोय हौजिक मखाताना ngasi nongmagi oikhiba ing asagi pau amuk phangbigani ngasi gi oikhiba ai ngasagi pauda ICAR lamphel patgi pirpa paugi matung ina ngasi gi khwadi sagiba degree celsius 38.3 khwadi ingba degree celsius 15.0 Nuksiti yawa ising manil gisang ayukta sa 24 nungtinda sa 12 oike ngasi nung sukide aroi bada maroi ba pau amuk district kharagi wat hauri ba district hospital sing lehenna ba sarkar na hotnari haina health minister L Jayant Kumar na phongdokre Manipur ki territorial integrity ngak se harabadi Indian constitution ki article 3 semdokpa mathau tai haina nauria pakhang lakpa kendra ki hanagi MLA RK Anand na phongdokre amadi kangpokpida sakhang dabasingna oil tanker anida nongmai kapsilakre ngasiki wenadi ISTV na pizza ba Manipuri pau matang asdalo sinjari miyang tabiri ba pumnamakpo amuka hana khurumjari